ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯌꯥꯎꯔꯝꯃꯦ 2018ꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁꯇ ꯆꯪꯉꯛꯑ ꯃꯇꯨꯡꯗ ꯐꯥꯔꯁꯀꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄꯒꯤ ꯂꯣꯏꯅ ꯗꯥꯏꯇꯤꯡ ꯇꯧꯅꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯃꯇꯝꯗꯨꯗ ꯄꯨꯅꯦꯗ ꯑꯗꯒꯤꯗꯤ ꯑꯩꯅ ꯄꯟꯖꯥꯕꯇ ꯁꯥꯟꯅꯔꯨꯔꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯇꯝꯗꯨꯒꯤ ꯑꯗꯨꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯛꯄꯗꯒꯤꯀꯣ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯛꯊꯠꯅꯕ ꯇꯧꯔꯛꯄꯗ ꯊꯦꯡꯅꯕꯅꯤ ꯁꯤꯁꯦ ꯅꯨꯡꯁꯤ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯃꯦꯠ ꯉꯥꯛꯇꯅꯦ ꯑꯅꯧꯕ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ 2017ꯗ ꯆꯪꯉꯒ ꯑꯩꯈꯣꯏ 18ꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄ ꯍꯧꯕꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯅꯨꯡꯁꯤꯕ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯣꯔꯦꯟ ꯃꯣꯏꯅ ꯎꯔꯁꯨ ꯃꯇꯝꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣꯅ ꯑꯩꯈꯣꯏꯒꯤ ꯚꯣꯖꯄꯨꯔꯤꯁꯨ ꯌꯥꯎꯔꯦ ꯅꯥꯀꯟꯗ ꯗꯥꯕꯤꯇꯝꯁꯨ ꯌꯥꯎꯔꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔꯅꯦ ꯃꯥꯁꯨ ꯑꯗꯨꯅ ꯃꯥꯁꯨ ꯚꯤꯗꯤꯑꯣꯁꯦ ꯎꯔꯗꯤ ꯍꯣꯔꯦꯟ ꯃꯥꯅ ꯅꯩꯔꯤꯉꯩꯒꯤꯗꯤ ꯃꯥꯏ ꯕꯣꯗꯤꯁꯦ ꯁꯨꯝ ꯀꯥꯟꯗ ꯀꯥꯆꯤꯟꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯔꯦꯟꯖ ꯃꯆꯨ ꯂꯤꯠꯄ ꯑꯥꯝꯂꯦꯁ ꯑꯃ ꯌꯥꯎꯔꯤꯁꯦ ꯗꯥꯕꯤꯇꯝꯁꯦ ꯎꯔꯒ ꯃꯥ ꯍꯣꯔꯦꯟ ꯌꯦꯡꯖꯔꯅꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯃꯇꯝꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯉꯩꯒꯤ